Thailand ki Pattaya City de leiba Pattaya Sports Complex ta chahi asige November 5 dagi Nipan fawba pangthokhiba World Youth Games 2025 ke Jeet Kune-Do mashanada medal phangduna India ki mingchat purak-khraba medalist sing amadi team official sing harau taram okhrae Bisnupur district ke manung chanba kakyai de leiba tona kangjebungda Jeet Kune-Do Association of Bisnupur district na senuna pangthokhiba sanaroi singbo opuki tharamadu da yas ke director Dr. M Vito Maipapi Hospital North AOC ke managing director Dr. Khorum Tomba ERS Sangai Protection ki President Dr. N Yaima KMYDC ki President P Nilamani Jeet Kune-Do Association of Bisnupur District ke President Khoram Lokesor Loinana Jeet Kune-Do Association of Manipur ke Vice President L Rajana athoba mingthulen sigone saruyaki tharamadu da Thailand pangthokkiba World Youth Games ke Jeet Kune-Do mashanada India team da saruk yarubada Manipur dege KG 50 dagi 55 kanglup ki chahi 18 mathaki nupagi da chungkham dingthem kanglup asima ki nupagi KG 50 dagi na hongfu da Samum Kennedy KG hongfu dagi na hongfu manga ki nupagi kanglup da Laishram Dine Samadi chahi kanglup asigi KG hongfu manga dagi na homdra gi nupagi da Tom Cruise Laishram na mathang sina gold medal amamam phangbaga loinana chahi 18 mathaki nupigi KG 50 manga dagi na hongfu gi kanglup dana Narem Rani Chanuna silver medal ama yawraga punna medal manga logdana lamda masigi dan natana India gi mingchat purak pangamlakhi Indian Jeet Kune-Do team adubu Dr. Boyangthem Ibomchana team coach in a luching kibani tharamadu da Dr. Khorum Toman hai punsida mai pakpa masak naibami ama oige hairabadi matam ngakna chatpa mathau masak khangna amadi masa mau fanbaga loinana thaksi kasi khangna ojaguragi lamjing lamtak makhada hiram khodimakta khong thangjilaba miyoi adu nongmadi soidana mai pakani Maak na makata kibada malang bithakta pangthokpa World Youth Games ke Jeet Kune-Do mashanada India ki mahut sindana Manipur dagi saruk yarubada gold medal lorokpa ngamlakpa si set asige changthok chaningai ni loinana makhoi singbu lamjing lamtangtuna puririba coach pu su mayamna thagatpum thoi sanaroi singidama matam leiba khebikta angaba thakta pangba yaba mating kaya pangani haina Dr. Khorum Tomana phongdoki gold medalist mari silver medalist amaga loinana Indian team coach oina nuchingkiba singda achamba godo pidra pongni thawatki LTV mafam punokta tak pasine koi sangu maiba adubo hojik laiba situation asida Manipur se kanai ta abgi hebada sports award house ni hali ba sports se masina phaiba sina number 1 ni Manipur masakta kui dawta national and international level da mathangda classical music and other culture isma lejak le khoina hojik ayam ba tawda bari hojik hai sports service khana khona ba health asi ayam da ka wai adra hakchang phatra badi hakchang se normal chumna later the koi chang sing patro di sports or any like field any specialist asi obi adi